अहानबद मरुइब पाउ महैरोई सिंगिदमक बीजेपी लेंगांगना चीफ मिनिस्टर स्कॉलरशिप स्कीम फॉर सिविल सर्विस हाइब स्कीम हौदोक्तुना बजेट क्रोर 2 लाख मरफू हाप्तुना थमले हाइना सीएम खेमचान हाइख्रे। इमा तरागनी थुइना कंगलागी नोंगचुप थोंग ममांगदा अप्सफागी मायोक्ता मफी थोंगदना चंगशिनखिबा खोंगजंग निंगसिंग निमित थौरम एंटी रिप्रेशन डे की थौरम पांगथोखरे। इंडिया पुंबद मणिपुर कल्लू मियाम कल्लू हाइना पांगथोकपा खोंगजंग मणिपुर दसु मणिपुर लौमी लुपना सिंदुना पांगथोखरे। खुरुमचरी ISTV पुमिरेंग तापिरिबा पुनम पुताराम नोकचरी हुजुपाव संदोन पिजरी Pm-Istv प्राइवेट लिमिटेड की यूनिट अमा ओरिबा क्रिएटिव सर्कल हौदोखिबा चही तराग मरी सुब नुमित मपो कुमोन की थौरम पांगथोखरे और लंबुलेंद लैबा होटल इमोले से पांगथोकपा थौरम अदुदा मणिपुर की चीफ मिनिस्टर यमनाम खेमचान रिटायर्ड IAS आरकी निमाई रिटायर्ड IPS थांगजम प्रोजेक्ट अमसुंग GP वुमेन्स कॉलेज की हानि की प्रिंसिपल लाल हरीना अथोइबा मिथुंगलेन ओइना सरुग्याखी थौरम की सरुगम ओइना MPSC ना लौबा CAC इंग्लिश ngani कुनगनी थोइदा माई पाकलबा क्रिएटिव सर्कल की महैरोई तराग मरीदा अचंब खुदोल अमदी मेमेंटो पीदना पुनिंग थोगतखी थौरंगा मरी लेना चीफ मिनिस्टर यमनाम खेमचाना कोविड न मरम ओइरगा लमदम असिगी मियाम न वानारिंगै चेरक्ता महैरोई सिंगिदमक क्रिएटिव सर्कल न लौखिबा थौदांग थागनिंगै ओइ हाइखी लमदम असिगी महैरोई सिंगी येंगलगा बीजेपी लेंगांगना चीफ मिनिस्टर स्कॉलरशिप स्कीम फॉर सिविल सर्विस हाइब स्कीम हौदोक्तुना बजेटा क्रोर 2 लाख मरफू हाप्तुना थमले मसिना महैरोई चनीदा स्कॉलरशिप पीदुना लमदम असिदा अफबा सिविल सर्विस एस्पिरेंट पुथोकपा ngamlagani haiki Chief Minister's Scholarship Scheme for Civil Service says in Thandra, Pakoro, Anigama, Lagatu, to the budget the Oba, Lena, Basi, Kami, Mahirusin, Haidare, Sigi, Jamama, Panto Kanda, I decided Sunny, full scholarship Hungary, Haida, Loctopus, like Rata Govizu, Basi, Initiative Low, Yogeri, Domestic Dose again. Any suggestion, Swaida. The government is job is already here. Napani is showing. I am local again. Ado करने हम जैसे लोअर कान दसु अब पूरे अगर पजरा वाली सामिन दसी हर कान लेते हैं जरी तो नम्बर का दसे एंटी रिप्रेशन डे थौरम पांगथोखरे तंपाक्ता अब्सफा थमजिलिबा मखाताना फेक इनकाउंटर थोकनबा सिनबनी हाइना ऑब्जर्वेशन कमिटी एंटी रिप्रेशन डे इंग्लिसिंगनी कुनगतरु की चेयरमैन खांगेंबम आनंदीना हाइख्रे कुमजा लिसिंगनी सुबनमरी की जुलाई की तांग तराग मरीदा इमा तरागनी थोइना कंगलागी नोकचुप थोंग ममांगदा अब्सफा की मायोक्ता मसादा मफी थोंगदना चंगशिन की बखोंगजंगी निंगसिंग निमित थौरम एंटी रिप्रेशन डे थौरम कोनु ममांगदा लेबा लमयान बसंगलेंदा पांगथोकी बदुदा ऑब्जर्वेशन कमिटी की माइकेदी की निमित अदुदा खोंगजंग चंगसिन की इमा तरागनी थोइ की मनुंगदा लेखिद्रबा इमा अहुंगी सकतमदा हाइकत लेकत तमदुना इकाई खुमनकी लेहौरिबा इमा मापनगी मफमदा सुखुदोल तमदुना याइफा थौजालनी की ऑब्जर्वेशन कमिटी एंटी रिप्रेशन डे इंग्लिसिंगनी कुनगतरु की चेयरमैन खांगेंबम आनंदीना कुमजा लिसिंगनी सुबनमरी की जुलाई की तरादा थांगजम मनोरमा कंगलादा लेबा असम राइफल्सना नुपी पुलिस याउदना मयूमदगी फादुना पुखरगा ngaरियान चिंखोंगदा तमथीना ओटपी नैबिरबा मतुंग असीबा हकचांग ओइना फंखी इंडिया गवर्नमेंट मणिपुरदगी लालहौबा मुथतनबगी मिंगदा ड्राकोनियन लोगी हाइरिबा अफ्सफा एक 1958 थमजिलगा एक असिगी मरुमदा लमदम असिगी नुपी सिंगदा मियोट मिनै चथबा मरा लेतबा मिचम हातपा लेप्तना चथकी मनोरमा की मिहात अदुदगी तांग तरागा मंगागी अयुक पुंग तरा ताबा मतमदा इमा तरागनी थोइना कंगलागी नोंगचुप थंगबा सनथोंग ममांगदा अफ्सफा लौथोकदबनी हाइदुना माफी थोंगदना चंगशिनकिबा निमित अदुबु मखोइगी मतुंग एलिबा सिंगना निंगशिंगबा मदी इकाई खुमनबनी मतमदुगी गवर्नमेंट ना असेंबली सेगमेंट तरेतगी अफ्सफा लौथोखरबा मतुंग मखाताना पुलिस स्टेशन खरदसु लौथोकपा लेकी अदुबु थोकलिबिरांग असिगी नमादा पुलिस खरद मखाताना थमजिलकपा असि मखाताना फेक इनकाउंटर थोकनबा सिनबनी हाइकी
Oina hojik thamjallakise asomda tawraiba kuki lando aduda beli sidane leiba naharon mayam phadana adai khulai baba mayam leibado operation tawraga nainanaba thamjalla ini ado akhoi noina loin khange hojik u beli da khulai baba naharon lalhuba kana leirige leite haiba adudi mara leita naha mayamdo amu kapaga hatlagadi anirak suba fake encounter ama thoktana ifam semgibado adumain tawduna mara leitaba mayam ama hatnabagi machak lakani haiba aduna masi punamakse akoina haron punamangna awareness oinaragane ko masi kamaina tawsige ba akoina haibada su sungta tadre constitution ju jattare bharot ki karamba mafamda karamba state ta asukuina aspaji tawdana thambage akoida mi hatbagi su kaisu thabak laukhattare aduna di akoi laibakse collapse tawraba kinaraba laibak boigedawre India pumbada Manipur kallu miyam kallu haina pangthokpa khongjang Manipur asu Manipur longmi lopna sinduna pangthokre khongjang asigi sarukama oina Iravat Bawanda miyam gi oiba mifam amasu pangthokki khongjang adugi sarukama oina miyam gi khongchet amasu Iravat Bawanda gi hoduna chatnaba thorakpada police na family welfare tarakpa lambi da thingbadagi makhata na chatkidre khongjang aduga mari leinana Manipur longmi lopki secretary is ibobina kuki narco terrorist singa chatharakpa chahi ahum faraklaba lan asida ing tappa purakpa basina lau singu matam yoroklabasu mafam kyada lau bangamdre chatharagliba proxy war asida lengak na baroshin ma purakna bokna basu leitri lenga asi maming tagi oire Manipur India gi saruk amani hairabasu India lengak na hanna yingpidre maramaduna athubada irang loshilu Manipur da ing tapapura u kuki terrorist sing muthalu law and order ngak pangamdrabadi lengak ko sing fam thado u amaromda losing ubagi matam York Labasu, Lofom Kya, Ikang Toktuna Lady, Lengak na Manipur, Ikang Tokle, Haina Lauto, Loinana, Jinkong Jinga, the labor cookie, Tainari, Lofom Kya, Low Ubayadana Lady, Masigi Fifam Tokpa, Pifam Tokpa compensation to Pidaba, Kayama Lady. Atuba the Low Ubayadana Lady, Lofom Singi, Italo Kong, the Ising Pina, Lengak, the meeting Changatavani Haiki. Manipur की सरकार पपेट डॉग अमगा मानल लेरबा भारत सरकार नसु असिगुमा पामबम तिंगदबा मणिपुर भारत की स्टेट अमनी हारगा करिगिदांग भारत सरकार नि येंगल लेरिबनो मरमदना आइखोइना ताली कुकी टेररिज्म थथो illegal immigrant lokthoko Manipur ing tappa poro law and order se subject law and order nga usine khuri lapangam draba sarkar ro pham thado law and ngasi gi ruraba tanja as law simu ya daba matam asidati law unalaba pham kya se Manipur gi kenen punamusing ikang kang ising awa ba lere Manipur ikang thoina law tho law and law je kuki ga tainer ba pham kya asida law ba ya dabe awa ba lere law and madu kheti pulam pi ga daba kya su pi ba awa ba kya su lere asigo mayam singa se sarkar asina law simi kya si Veteran politician Ojoin MLA Karam Shyam gi mathakta thaba election petition High Court of Manipur na kakre Karam Shyam na thaba recrimination petition disposed tawkre taragani thoi Shubha Manipur Legislative Assembly election da langthabal AC da Indian National Congress ki mere oikiba veteran politician Okram Joina Mikhal aduda lamba oikiba Bharatiya Janata Party ki mere Karam Shyam gi mathakta Mikhal aduga mari lenana returning officer da pikat kiba election nomination paper da nam thak tawi haiduna High Court of Manipur da MLA Karam Shyam na Mikhal Maipa kibadu chana Biganu Haiduna Tharakpa election petition court asina kakre INC ki candidate Ojoina Langthabal AC ki MLA Karam Shyam na mahaki nomination paper pisin ki badu da education qualification yauna miyam da nam thak tawi haiduna Englishgani kungani thoigi April ki thada High Court of Manipur election petition file tawrakhi case asigi hearing chatharak laba matung court asida ngarang chathakiba election petition asigi hearing the court asina wayal lauthokre court atuna Okram Joina MLA Karam Shyam gi mathakta tharakpa election petition
kakibaga iroinena MLA Karam Shyamnasu INC gi candidate Ojoi gi mathak thaba recrimination petition adubusu dispose tawre haina taki ningsing bayai inglisingani kungani thoigi January gi thada Manipur gi assembly constituency humfu gi mikhal pangthoknabagi matam lauthoki badudagi chahi adugi February gi kungani panda mikhal pangthoki baduda langthapal AC da mirep mari na lamba tawnaki apunba voter masing lising kunga taruk chaunga ga humbudra taruk na bot thada ki badugi manungda Mars thagi tang tara da mikhal haido ki bada BJP gi mirep Karam Shyamna apunba bot masing lising tara ga chanipan tara ga manga fangki nangnaba lamba INC gi mirep Ojoi dagi bot masing lising nipan ga chatret humfugani thoi fangduna punna bot masing lising aniga yangkai ga humdoi Karam Shyamna hena fanglaga mikhal mai pakibane Senapati gi naga tafau da ngarang numidang pung mapan khara hen bada chauna irang thokre miyam gi irang andu senapati gi oklong khul da leiba naga army gi camp ama army na question duna thamle haina social media da sandorak pati gi miyam na irang adu haurakhi bani hari miyam aduna senapati DC office manak ta leiba taraga taruk shubha sam rifles gi camp ta thomjin ki miyam aduna outpost adu gi gate amadi fencing mai takhi mafam adu da leiba waiting shed ama su mai thakhi khushhauna raba miyam aduna assam rifles ki gari ama mathak makha onthoki assam rifles ki gypsy ama alto car ama su mai thaki hari assam rifles miyam adu lakshin na bahona bada tear gas amadi blank fire tauki hari asopan yaubagi paudi yaukide Delhi Singamukna badagi matam khara lai gi thauram pangthok pangamdana leiraklaba khurai ahong pung laifam lenda ngasi masing yamlaba state police amadi central security force sing na ngaklaga nongma panbagi lai gi thauram mapung fana pangthokre 33 AD dagi leiraklaba chahi lising ani suraba state archaeology gi manung jana leiraba laifam lena sida ngasi superintendent state archaeology na ayuk angan badagi nungthil pung taruk fawba lai khuramba changbagi ayaba pibadagi tongan tongan mafam sing dagi lakpa naha ahal Kyana Lai Kuramba Langnaki Lai Kuramba da saruk yakiba retired Major Yambem Angambana mafam asida ipai pu singna thambiramba aruba laifam lena sida Lai Kuramba changbada kanamatana thingba pifam thokte Lai Kuramba lakpada thokli wathoga si dharma gidamak khetna banate dharma khudimak loina ikai khumna jai ekoi gi ipai pu singna thambiramba laifam lena sibusu ikai khumna biu loina na miyamna su nongma panba khudingi laifam lena sida Lai Kuramba lakbiu haiki Maitai mayam laaga khurambiu maitai gi laini khurambiu nong pan ma khuding lakpiu aduga asigi history macha khara phadana irabun khangi SDC da kari hai kiba DC da kari hai kiba secretary revenue na kari hai kiba du loina chumna record lebani niyam chumna tawbani akhoi gi history chummi adu icha mayam khangmum thoi loina asi khanga nacha na chu jingmu hai gi dongni adna koi si mafam sida nong pan khuding lakadongni lai khuramba lakadongni Department of Computer Science DM College of Science and Manjuri University na sindana World Youth Skill Day English ngani kungataru ki thoram DM Science ki Central Hall da ngasi pangthokre Skills for a Shared Future haiba team na pangthok pathoram adu da DM Science ki Principal Professor K.S. Birbal Computer Science Department ki HOD Yangkhom Sujata NIC Manipur Center Unit ki Scientist D. Wairokpam Santi su sarukyaki Ozama oina theory amasung practical tambiba khaktanatana naha oiriba sing amadi innovator singbu skill amadi technology sizinaduna mioiba amadi samaj ki thabak tohonbani punna thabak tawinabagi khudam mama piraduna Durga Mohan Polemna technology sizinaduna Manipuri literature folklore cultural heritage ki archive ama semba matamda masina archive ama oina lehenbadanatana malem gi miyam da khanghali amasung research tawbasingda kudong chahali computer science na intelligence search system pibagaloina na cloud storage amasung secure oiba digital platform ama pibiyai history department na puwari gi achum chumda lepangamgani language department na loan chakhal hanbada sahitya gi achum basing adu ngak sinbagi thabak tawi asigumba digital file asna ekoi gi nat ki oiba achumba mayam adu tungi charul surul singda khanghanbada mateng pangani haina phungtoki mahana makhata na skill season aduna career ama semgat padana tana khunai gi abhaba thabak tawramba tungi yumbi amamam oirakna ba khonagadabani haiki Bengali digi Meitei English form. Cloud infrastructure amasung sheklu web digital repositories semba asin chingba tawbi. History department na masi chumi lali amasung puari wafunda lepang ngamgani. Language department na
loan sakatba amasung site gi achumba do ngak sinda thuk to ni masina discipline mayam ase punna thuk to mi nodna semba digital file asina ai ko gi nat ki maru oiba amasung wani singa do tungi saru sunda khangni gada mating pa masini skill for a sheer futures gi wahan thuk Kanglaipa Calendar Board na sinduna iningthau Maliyafam Palchagi anirak subaning sing thoram ngasi Manipur Press Club ta pangthokre tharamadura MLA Laurimbam Rameshwar Meitei Kanglaipa Calendar Board ki President Acharya Ambajit Sairom Lining thau Sanamahi Temple Board की Member Secretary Sandam Gandaras Kanglaipa Calendar Board के Advisor Akham Langol Retired IAS Mangsatabam Hare Krishna na chingba thoiba mithunglen sing oikhi thauronga mari leinana leikidraba iningthau Maliyafam Palchagi photo da leishu katuna miyam ne kai khumna oikhi Kanglaipa Calendar Board की Secretary Soraisham Sanjitna iningthau asna Kanglaipa sigi watapa da pukai langai kya pukning loksing oiba kya thambiram bananga sigi mirol na iningthau sigi mafam de kai khumna oikhi thoramasi pangthokpani haiki Iramdam asiga leiriba adumba wata padaba hiram kyada aikoina manjil tharga leiriba laiba asiga mata adumba wata padaba thambiram liba adumba ani thawadu amaga mafamda aikoina kaibuna amani chabu thoromasi panthok sabani Escula Women's College Nambolda undergraduate amadi B.Ed ahanba semester chatliba chahi inglisingani kungataruk amadi inglisingani kungatareta tamgadaba mahiroi sing amadi oza sing punna sakhang maikhang nabagi students induction program inglisingani kungataruk ngasi pangthokre tharamaduga mari lenana college adugi principal Dr. R.K. Lokendrana college asida nauna mahi tamba lakliba mahiroi singna ahanba college tamlakpada makhoina thengnagadaba sing punna khangminaba amadi college asigi leiriba department khudimaki teaching amadi non teaching staff singa sakhang maikhang na handuna afaba college ama ohenbada natana afaba mahiroi amamam soidana oinanabasu oza singna honaminasi nauna college asida ming chalaklaba mahiroi singna so masana loriba subject aduda fazana mai onsinduna college asigi ming chat purakpada natana afaba mahiroi amamam oinaba honasi afaba mahiroi amamam oiraba matamda afaba khunai ma soidana oiba ngamgani haiki ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯛꯄ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯕ ꯃꯣꯏꯗꯗꯤ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯕ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯗꯕ ꯉꯁꯥꯏꯒꯤ ꯂꯥꯏꯁꯨ ꯍꯥꯏꯁꯦ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯣꯏꯗꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯑꯗꯨꯒ ꯌꯨꯖꯤ ꯀꯣꯔꯁꯦꯁꯁꯤꯡꯒꯤ ꯂꯥꯛꯄꯤꯔꯤꯕꯤ ꯏꯆꯥꯁꯤꯡꯀꯣ ꯁꯤꯒꯤ ꯆꯍꯤꯗꯤ ꯈꯤꯇꯪ ꯅꯧꯔꯝꯕ ꯃꯥꯜꯂꯤ ꯉꯁꯥꯏꯒꯤ B.Ed ꯀꯣꯔꯁꯇ ꯇꯝꯕꯤꯔꯤꯕꯤ ꯏꯆꯥꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯌꯥꯝꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯈ꯭ꯔꯦ PhD लोरगा लापसु योरबे याय अगी MSc लोरगा लापसु योरबे याय सही 18 नि मखादा लामसु योरबे याय and you must learn how to adjust environment singsi college environment lekagi environment we have different environments we have to adapt and adjust to the ever changing society ekoi si object laiba film si everybody knows ekoi gi conflict situation lai election tamdariya Nabard Manipur Regional Office na senduna Nabard ki nifuga manga so Foundation Day thoram pangthokre nifuga manga so mapok namit thoram masiga mari lenana Nabard Manipur gi AGM thokchom kiranna lomi singna ahongbo mamalda senthang lobagi kudong chaba fanghaliba Kishan credit card KCC asi Nabard na bank singi khudang da hongdokpani hojik Manipur da KCC lising kuntraga taret ki mathakta fanghankre lakadaba chahi khara sallau singubagi thabak tawriba imung sing KCC ki khudong chaba fanghanaba pandam thamli haiki self help group singda
Senthang piba khak natana skill training gi khudong jaba sing piri kauna gi pothok mai pak na pothok tuna malim gi thakta demand kya marum leire Manipur gi nupi sing gi semitlon fagat han bada mating pangli haiki Manipur da cooperative society chani ga kuntra ga ni thoi computerized sobaga loinana core banking solution oina thabak to handuna India pumbada cooperative chakhal han bangam le travel development fund gi makhada chingi lam sing da farm to handuna pothok kya su pothok pangam le haiki थबक्ति याम लेखरे होय चिंग द हायर का समना का होगी ट्राइबल डेवलपमेंट फंड की मखादा ऑर्चर्ड की फार्म से चराफना तारागनी थोय वा मी चनी की प्रोजेक्ट से होय चिंग की एरिया सिंग द ट्राइन थोय सी द मी चनी पाकलगदी सुम याम हाय तारे अदगी अमुक होय क्लाइमेट चेंज दा इफुट कनबगी थबक से स्प्रिंग शेड की इफुट कनबगी थबक से मा होय आम चाउन चथरी चिंग की जगह सिंग अदि फुट हिल सिंग कोई कनो सिंग सिदा कोई फुटसी कननबा स्प्रिंग शेड प्रोजेक्ट तरागा मंगा मुक्से होय चथरी सिदा कोई तोरिसे मोइदा फुट कनन उवा थाजिनबा मथदा मुक असागी हाइबा जगह सिदा लाइब्रेरी मिसिंग सिगी सिमिलोन सि कोई सेंगवननबा लाइब्रेरी की कंपनी खर यावरी सुगुम्बा खर म चथरी असिना तबदा कोई मखल की ट्रेनिंग कैपेसिटी बिल्डिंग क्या अमा असि मथक्ता मुक खोगी सरकार दा खोइना खोगी मेन थबक हाय तारे को आरआईडीएफ की मखादा इंफ्रास्ट्रक्चर इरिगेशन की होइबा अदगी लोशनोगी लंबी की ब्रिज की इंफ्रास्ट्रक्चर मैम पी हाय ता Department of Agriculture gi meeting makhada District Agriculture Thaubalga Sinbiraga Manipur Farmers Federation ga khusamnaraga ngasi Hairok Part 3 Taurangbam Laikai Community Hall as Disease and Pest Management in Kharif Pedi Haibasiga Mari Lenana Awareness Campaign ama pangthokre ngasi gi awareness campaign aduga mari lenana Manipur Farmers Federation gi Secretaries General Sinthangamba Laishram pangthokliba awareness campaign ase lakliba experts singna Hairok ki farmers singda wakhal loksing oiba wafam kya thamlamba lenana PM Kishan update tawba madi crops insurance ki matang da lawmi singda mamuta na khanghalaga ikang tholakpa ichau tholaktuna lokfam sing mangwa matamda insurance asi yahoraga lawmi singda kanaba kharada oirabasu fanghanaba department ki maikedi marik chuba wafam thamlambada nungaiba phungdokhi PM Kisan update tawba crop insurance ki matang da lomi singda mamuta na khangalaga ikang thokpa ichau thoktana lopam sing mangba kanda insurance asi yahoraga lomi singda kanaba khadu su nganana bugi dama department ki magai digi lomi singda marik chumba pham thambiramba ero kilomi miyam ki magai digi yamne koi nungaiba anja amani makhata na sosi gumba campaign ke ama tawan ba awareness ke ama pangko pinaba lomi singi magai digi haijari loina lomi miyam na su koi matang matam chana asinanaba diga leina tina singdagi ngakthonanaba Potok chathok marang kaina puthokpa ngamnanaba lomi singi chawpananaba mari leinana thobok toiba Manipur Farmer Federation na singba tawang tan leiba loop sangsan kya na su lomi singda hen educate tawnanaba lomi singda hen empower tawnanaba chap mai pakpa ma propang ngamnaba progressive farmer ma oiba ngamnanaba agri entrepreneur ki field sida koi changchilakanda lamdam se chathok pothok marang kaiba lamdam soidana koi oiminga sebo wakam thamjari Sagolban Tera Pukhrambam Leirak Imphal West Leiba Cerulean Medivital ga Suva Hospital and Assisted Reproductive Center kapuna kusamladana fibro adenomyosis procedure si Manipur da hanboina microwave ablation technology sisanaduna operation tawduna maipak na pangthok pangamkhre operation asi chahi kunthra ga nipan surabi mauna ha amada fibroid samadi adenomyosis leibana maram oiduna primary infertility narakpadagi operation asi pangthokpani operation asi da sisanari ba microwave technology isna cerulean medivital na uthokpani aduga surgery isna IVF Specialist Samadi Advanced Laparoscopic Surgeon Dr. Wahengbam Indibor MS Obstetric and Gynecology na pangthokpani Hazupaugi marthana temba bremtang lohinasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Big announcement Akas Manipur chapter gi tuition fee handak chahi gi oina 100% wife tawjiragani akopa marol gi damak makhada pijariba telephone number asidagi khangwiba yagani natraga aikoi gi campus office ta legbiraklaga akopa marol khangwiba yagani loinana experience leraba faculties singna class tawbusu hokre honglakliba punsi gi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lagti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Breaking matungna mayam bumukana taram no cheri makata ba pau pisari laima khongda laiba Indian Army singi mamang maktada cookie singna rally chatpagi namada kanto savalda maiti singi yumai thaki babu Manipur imana condemn tawi haina media co convener sorok haibam Santi Kumar maiti na thador pochirol amana hairi Indian security force singna cookie singbu khangna athingba amatta yaudana Lautuna ba man ba mong da maitei ki yum sing mai thaki bani India ge security sing na khanghaude uhaude haibi yaroi India ge army sing na cookie terrorist sing bu mara leiba miyoi sing bu faraga miyam da sinabiyo logi cherak pi ga da bani haukiba army gi camp to da Kamal Babu Kowa maitei mathiba khangtana ngasi fawba fangtri madudasu Indian Army singbu chenara moi hainingai leite karigumba India ge security forces singna leimakong army camp ta mathau ningthina tawdrabani na magi mayom da hankro makhata na leibagi mathau tadre loina na Manipur gi state force amiyam bu ngak shena balengak na thabak lokhat kadabani haina Manipur imana khanghali Lining Thau Sanamahi Temple Board LSTB ki tongan ba loisang singi thomi sing the piri ba thagi tolob hengat pagaloinana Temple Board asina piba identity card ki matam chahi manga oiragani haina LSTV ki member secretary Sandam Gandarasna Temple Board asina leptana chatharak ba loisang tinamifam thasumifam ki pangthoki ba kungataret suba thasumifam da haikrai Tongan ba loisang singi thomi kyana saruk yaduna pangthoki ba mifam aduda Sandam Gandaras makhatara duna Temple Board asina mafam asam yamna lakpa matamda hena taru tanan ba ningthijaba mafam ama oina ba honari masigi manung chana chahi sigi lagliba langban tarpan nangna ba sengwa sagat bagi thabakya paikhat ba hore masiga loina na board asigi tongan ba loisang kya da thawtang kya puduna leiriba thomi singda hojik piri ba thagi tolob mathang thadagi hengat na piragani loina na hana piramba chahi ahumgi oiba identity card chahi asidagi hauna chahi manga gi oiragani haiki masida natana hojik leiriba LSTB gi loisang tara asigi mathakta puya loisang ama sagatpagi apambasu phongtokhi masina lamda masigi miyamda puyana piriba pauktak wakhal losing khanghanbada achawa mating oigani amadi hojik ki oina mafam asa loisang hangdriba lam kya gi loisang su hangbagi tangai fadabu wafam kaya su phongtokhi baga loina ngasi pangthokliba thasumifam asikhak natana sangkol mifam na chingba mifam singsu leptana pangthokpagi tangai fadaba lei haiki Aikoina thaagai banda pangthokhiba khanjaruga mona pudamak sinase masida thaga koi khanajai habi namit khuding unabra phangdrasu koi group da agi group na thapuru samasi maruina koi haijaba thasumi pajina pagi sawe masida koi betorka khanjani Horticulture Department gi meeting makhada thaki baki home pothok marang kaina pothok pangam le haina Funal Maring Khulgi Secretary Thang Jayaimana Phongdorakli Thang Jayaimana makhatana haikibada mayai kaba chinjak sizna ba yauna ngaushina duna mata manghan bagi mahota isana pamba pothok ama pothok na bagi maikaida meeting changlabadi chinjak ta sumi pal tanglaroi wakhal sungai gani Manipur da leiri ba lomi khudimang na isa gi thabak ta thawai yauna hotna bada irai laina awon ba ma purak pangam gani haina Phongdorakli Hatba thabok singsi thadoga sigumba khantang ursu tawderadi mapung phana mahai chai haibasi mayam gidamukta uccaba ngamne nungai ba haidi laumi amagi oirubagi nungai ba haisi mahai tab kanda nungai jabani adu si palakpa mayam si ururaga hana wakhiba sahi lisang se na wakhiba ina tawjarakpa nungsada suraga thamtha karige khanga galakpudu minute amagi manungda kauthoki haibasi mayam mafamda haijaningbane Mamangi FIFA World Cup ki runners up amadi FIFA ranking da khwaidagi makok ta leiriba France FIFA ranking ki ani suba
स्पेन ना माइथीब पीदुना चाही सिगी फीफा वर्ल्ड कप की फाइनल चंख्रे मालेम की लेबाक अहोम USA मेक्सिको मदी कनाडा ना युम्बु ओइदुना ममांग थागी तांग तरागा माथोइदी की लेबाक निफुगा निपाना ग्रुप तरागा निथोइ थोकना खाइदोक्तुना स्टेडियम तरागा माथोइदा चथरिबा फीफा वर्ल्ड कप की हौखिबा नोंग्याई मतुंग पुंग तरागा निथोइ मिनिट कुंथ्रा ताबदा डैलास स्टेडियम आर्लिंगटन दा सानखिबा अहानबा सेमीफाइनल मैच स्पेन ना फ्रांस पु गोल अनि शिनोदा माइतिबा पीदुना फाइनल चंखिबनी स्पेन की माई पाखिबगी गोल अनि दो एम ओयारजावाल ना मैच की कुनगनी थोइ सुब मिनिट दा पेनाल्टी दा अमदी पी पोरो ना मैच की कुनगनी 5 सुब मिनिट चंखी सेमीफाइनल मैच ngasi nongai matung pung taragani thoi minute kunthra tabada Atlanta Stadium da mamangi World Cup ki champion amadi FIFA ranking ahum suba Argentina amadi FIFA ranking mari suba England ga sanaragani hazul slapada maroiba paw amkhana pisari Mahiroi Singh Gidamak BJP Lengang na Chief Minister Scholarship Scheme for Civil Service Haiba Scheme Hongdoktuna budget ta crore aniga lakh marfu haptuna thamle haina CM Khemchan haikrai Ima taragani thoina kanglagi nongchup thong mamangda abswa gi mayokta mafi thongdana changshin kiba khongjang ningsing numit thoram anti repression day gi thoram pangthokrai amadi India pumbada Manipur kallu miyam kallu haina pangthokpa khongjang Manipur dasu Manipur lomi lupna sindana pangthokrai House of Haugen adi aisibna sandokchari bu pawng matang swaida tensin jari miring tabiri bu pumna mo po amkhana khurumjari